Chandel district ki manung chanba Indo-Myanmar border ki Faisi village ki area da thasi ki tara taruk popi Yanba Chatpada thiba khangdana lairakhiba VDF personnel and Premananda ngasi nimidang Asiba Hakchang Oina Fangba Ngamkhre Pau asina hai Premananda ki Asiba Hakchang adu hana makhoina kem tawraga leiba mafam adudagi panglap laptana chingi mathak lautang sang amagi mayada lairambani manam ama namaki haina yenglubada thengnarakpani hairi Thobal District Police ke Additional SP Operations Wangkhombana Luchingkhiba Security Team aduna ngasi nimit tarakpada thengnarakpani hairi Chakpikarong Police ki Oina mafam aduda hauzik sanglaga lairi hayeng Forensic Science ki team ama changsinduna matau karamna siramlibano haibana chingba yengsingani hairi mafam khangdana mangkhraba Premananda thirunabagidama ngarang Thobal amasung Chandel District Police ki apunba miyoi 130 na saba security team ama mafam aduda changkhibani